ngasi phongkiba tungan manipuri se phongsingdagi amasung thokiba thodo wathoksingdagi maruabi i pausung khongasaraga manipur top channel gi mekedigi myamna thamjagi anbada ngasi ayu phongkiba se phongdagi editorial kalamdagi content moina lakhosaraka anda channel sigi mekedigi myamna thamjaramge anbada Anouba minister Neiraga Leibagi Wahanthok Karino Mamangi Taramathu Suba Manipur Legislative Assembly election to Mars English Singaniga Taraga Tret ki Angan Masarokta Pangtokibini Aduga Assembly dugi Lengak na Mikhal dugi result Laothokpa Pantadana Mars Taraga Mga English Singaniga Taraga Treta wasak Lokibini wasak Lauraba Matung Mars Taraga Mapan English Singaniga Taraga Tretana Nauna Karak Labasingbu wasak Lauduna Taraga Mathu Suba Assembly Linkibini Haibidi Mikhal gi result Laothokpa Loeraba Matungda Lingpham thokpa Anouba assembly gi Anouba lengak na mang thaduna hanki hobi toki aduga handaki taraga nitu suba mikhal sidi mamangi dagi ngan khatna February dagi hauna pangthorakibani aduga election result March tara English singani ga kun ga nitu laothokrabasu Anouba lengak lingbadagi Anouba assembly thambana hangalaki March tara gumda English singani ga kun ga nitu governor na pro tem speaker wasak lokibaga nauna karak labasing assembly gi member oibigi wasak loki Mamanga handaki Anouba sigagi marakta manadaba ahom khara laklibasibu karigi oigadage hana tawkibaduga manana madugi khudung induna adumak sathagadabani haibabudi lairamdaba yai nakalamoromdana sa manana adumak sathabadasu akaiba asoiba lairamgadabasu mande adubu amabu oirabasu mamangi taraga mathusuba assembly duga handaki taraga nitusuba assembly asigadi hawalakpadada khenaba amasu manadaba hore Masinadi masigi maram sodna laigani maram laitanadi manadaba amasung khenaba lairakpa yaroi adubu oithokadaba maram singi manungda mamangi mikhaldana BJP na sit kunga matoi khaktamak phangkiba parties dagi Congress na sit kunga ni pan kaduna hena phangdokibani BJP na lusingba lenga ama semba tarabadi tapthadaba thintharuba yadabanina prap toksinkiba oigani laingak na hana lingsinkiba sodna oiramgani adugo handakna apunba Sit humfugi manuna kuntraga niti fangduna absolute majority fanglabanina mamangedu adumaina hobe tawrudrabasu yabadagi oirambayai masina tabada yakshan kumagi suti Mars taraga nipan English singani ga kungani thoidigi hauragadabana taraga matisuba mamangi assembly gi mapunsi Mars taraga mapan English singani ga kungani thoi fawba lairabasu masi loiba ngaibigi muhutta ngan khatna linglakpasu yai majority gi wafamdi Kuya tusin lairabana hektamak ngan khatna semjinbasu oibiyai punmaksigi mathakta lairiba maramna sit kuntraga nitu fangduna absolute majority oiraba BJP gi parliamentary party gi leader kanana oigedagi haibigi matangda laikhai tadribana wasak lobada minister oigedaba miyoi men tadribana su oirambayai adubu matangsida lakdibu wafamdi handak state mangagi mikhal pangthok minabada mamangi lengak su pairakpa Anouba mikhal sidasu absolute majority fanganba ngambas minister Yogi Adityanath pu Uttar Pradesh ki anirak suba BJP ki minister Oihangani hairaga mamangda kunga mathoi khak karaga handakna kuntraga nithoi kahanba ngamliba Manipur ki minister Nongthongbom Biren buna amuk hana Manipur ki minister Oihangani haidriba Karigino manungda kari leibagino BJP ki parliamentary board ki mifamna lepkani haiduna lairibra thengtharibra Masuwaida kaino masoidana leramgadaba mali maramdi hawkiba election Assam da BJP na sauna mai pakhibada hanagi chief minister Sarbananda Sonowal singthoktuna laothokraga union cabinet ta pusinki chief minister gi post na Himanta Biswa Sharma da ponki tasengnamak Manipur gi so Assam gi phibam sida tarakadoribra natraga na UP gi asumaina oirakadra haibasi asabu wahang oiri wangsigi pakum BJP gi parliamentary board ki mifamna soidana lebakadoribra ngai khiba tari haba ngasigi editorial kalamsi myamna thamjaram ge duga myam gi mosu sungsoi shudna comment box thambiram haina su channel sigi mekedi gi myamna thamja makasa tharak poina masum loshilak poina to papawmana Trinamool gi MLA na Bihar gi midi bimari natragana disease amani hairubadagi watho oikre West Bengal Mamta Banerjee gi party gi MLA amana myam gi miphamamada Bihar gi mayokta ngang ki wanga amana watho ama thwalakre Trinamool MLA Manoranjan Biapari na Bihar digi miyoibu bimari natragana disease amani haiki amasum West Bengal da disease free oigadabani haiki mifamadura maana ngangki bu wongang dugi video ama paksana sandurakre karigumba nakhoigi singlida Bengal gi selaba karigumba nakhoigi singlida Khudiram amasum Netaji Subhash Chandra Bose ki iedu selaba amasum karigumba nakhoina namalo namasum imalebak nungsiba tarabadi nakhoina Ek Bihari Saubimari Bihar gi miyoy amana laina samaga mane haina logadabani
ꯑꯩꯈꯣꯏ ꯂꯩꯅꯥꯁꯤꯡ ꯄꯥꯝꯗꯦ ꯕꯦꯡꯒꯜꯕꯨ ꯗꯤꯖꯤꯁ ꯐ꯭ꯔꯤ ꯑꯣꯏꯍꯟꯁꯤ ꯖꯥꯏ ꯕꯪꯒꯥꯂꯥ ꯖꯥꯏ ꯗꯤꯗꯤ ꯃꯃꯇꯥ ꯕꯦꯅꯔꯖꯤ ꯍꯥꯏꯅ ꯍꯟꯗꯛꯀꯤ ꯀꯣꯜꯀꯇꯥ ꯕꯨꯛ ꯐꯤꯌꯔꯗ ꯃꯅꯣꯔꯟꯖꯟꯅ ꯍꯥꯏꯈꯤ ꯍꯥꯟꯅꯒꯤ ꯇ꯭ꯔꯤꯅꯥꯃꯣꯜ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯝꯕ ꯍꯧꯖꯤꯛꯅ ꯕꯤꯖꯦꯄꯤꯗ ꯌꯥꯎꯈ꯭ꯔꯕ ꯁꯨꯕꯦꯟꯗꯨ ꯑꯙꯤꯀꯥꯔꯤꯅ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯍꯥꯟꯕꯗ ꯃꯍꯥꯛꯀꯤ ꯂꯨꯆꯤꯡꯕꯤ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯕꯤꯍꯥꯔꯤꯁꯤꯡ ꯑꯃꯁꯨꯡ ꯌꯨꯄꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯕꯣꯍꯤꯔꯒꯣꯇꯥ ꯑꯥꯎꯠꯁꯥꯏꯗꯔꯁꯤꯡꯅꯤ ꯍꯥꯏꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯕꯦꯡꯒꯜꯕꯨ ꯕꯤꯍꯥꯔꯤꯁꯤꯡꯗꯒꯤ ꯐ꯭ꯔꯤ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤ ꯍꯥꯏꯈꯤ ꯋꯦꯁ ꯕꯦꯡꯒꯜꯗ ꯃꯔꯛꯀꯤ ꯃꯤꯈꯜꯁꯤꯡꯒꯤꯗꯃꯛ ꯇ꯭ꯔꯤꯅꯥꯃꯣꯜꯒꯤ ꯃꯤꯔꯦꯞ ꯑꯃ ꯑꯣꯏꯅ ꯍꯟꯗꯛꯇ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯕꯤꯍꯥꯔꯒꯤ ꯑꯦꯛꯇꯔ ꯄꯣꯂꯤꯇꯤꯁꯤꯌꯟ ꯁꯤꯟꯍꯥꯗꯁꯨ ꯃꯍꯥꯛꯅ ꯑꯦꯇꯦꯛ ꯇꯧꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯨꯁꯤꯌꯥꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯝꯒꯦ ꯔꯁꯤꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤꯕꯗꯨꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯆꯧꯕ ꯑꯦꯛꯁꯄ꯭ꯂꯣꯖꯟ ꯀꯌꯥꯃꯔꯨꯝꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯀꯣꯅꯨꯡ ꯅꯤꯛꯈ꯭ꯔꯦ ꯌꯨꯀ꯭ꯔꯦꯟꯅ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯔꯁꯤꯌꯥꯒ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯨ ꯉꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯆꯠꯊꯗꯕꯒꯤ ꯁꯨꯞꯅꯒꯤ ꯄꯨꯡ ꯈꯔꯈꯛꯀꯤ ꯃꯃꯥꯡꯗ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯀꯣꯅꯨꯡ ꯀꯤꯐꯀꯤ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯁꯛꯇꯤ ꯂꯩꯔꯕ ꯄꯣꯛꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈ꯭ꯔꯦ ꯔꯁꯤꯌꯥꯅ ꯑꯦꯇꯦꯛ ꯀꯟꯈꯠꯂꯛꯈꯤꯕꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯀꯣꯅꯨꯡ ꯀꯤꯐꯇ ꯉꯁꯤ ꯂꯩꯕꯥꯛꯄꯣꯛꯄꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9ꯗꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 8 ꯐꯥꯎꯕ ꯄꯨꯡ 33ꯒꯤ ꯀꯥꯔꯐ꯭ꯌꯨ ꯊꯝꯈ꯭ꯔꯦ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯌꯥꯏꯗꯨꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯑꯆꯧꯕ ꯄꯣꯛꯈꯥꯏꯕ 3ꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯑꯇꯤꯌꯥꯗ ꯃꯩꯈꯨ ꯃꯄꯩ ꯀꯥꯈꯠꯂꯛꯈꯤ ꯑꯃꯁꯨꯡ ꯅꯣꯡ ꯈꯔ ꯉꯜꯂꯛꯄꯗ ꯑꯆꯧꯕ ꯃꯊꯣꯟ 13ꯒꯤ ꯍꯥꯎꯁꯤꯡ ꯕ꯭ꯂꯣꯛ ꯑꯃꯗ ꯑꯦꯇꯦꯛꯅ ꯄꯥꯟꯈꯤꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯈꯤ ꯑꯃꯁꯨꯡ ꯕꯤꯜꯗꯤꯡ ꯑꯗꯨ ꯃꯩ ꯆꯥꯛꯈꯤ ꯃꯤꯑꯣꯏ 2ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯐꯪꯂꯦ ꯑꯃꯁꯨꯡ ꯃꯤꯑꯣꯏ 18 ꯔꯦꯁꯀ꯭ꯌꯨ ꯇꯧꯔꯦ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯏꯃꯥꯔꯖꯦꯟꯁꯤ ꯁꯔꯚꯤꯁꯅ ꯍꯥꯏꯈꯤ ꯄꯨꯗꯤꯜꯁꯀꯥꯏ ꯑꯦꯔꯤꯌꯥꯗꯁꯨ ꯑꯇꯣꯞꯄ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯕꯤꯜꯗꯤꯡ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯁꯛꯈꯪ ꯈꯨꯗꯨꯝ ꯑꯣꯏꯔꯕ ꯃꯤꯂꯤꯇꯔꯤ ꯒ꯭ꯔꯤꯟ ꯀ꯭ꯔꯨꯅꯦꯛ ꯁꯦꯠꯇꯨꯅ ꯆꯠꯊꯔꯤꯕ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯥꯖꯕ ꯈꯔ ꯂꯩ ꯍꯥꯏꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯦꯗ꯭ꯔꯦꯁ ꯑꯃ ꯄꯤꯈꯤ ꯔꯁꯤꯌꯥꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 24ꯗ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯗꯥꯔꯛꯈꯤꯕꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡ ꯀꯤꯐꯇꯗꯤ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯂꯩꯔꯛꯈꯤ ꯑꯃꯁꯨꯡ ꯃꯗꯨꯕꯨ ꯔꯁꯤꯌꯟ ꯃꯤꯂꯤꯇꯔꯤꯅ ꯁꯤꯇꯤ ꯑꯗꯨꯗ ꯇꯞꯅ ꯅꯛꯁꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯁꯦꯜ ꯀꯥꯞꯄ ꯀꯟꯁꯤꯜꯂꯛꯈꯤ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯃꯤ ꯂꯤꯁꯤꯡ ꯂꯣꯝꯗ ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯤꯂꯤꯌꯟ ꯀꯌꯥ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯍꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯁꯤꯌꯟ ꯇ꯭ꯔꯨꯞꯁꯤꯡꯅ ꯈꯥ ꯊꯪꯕ ꯃꯥꯔꯤꯎꯄꯣꯜꯗ ꯃꯈꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯈꯥ ꯆꯠꯊꯔꯤ ꯂꯝꯗꯝ ꯑꯗꯨꯗ ꯃꯤꯑꯣꯏ 2,200 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯁꯨ ꯍꯥꯏꯈꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯐꯣꯔꯁꯁꯤꯡꯅ ꯀꯥꯞꯂꯛꯈꯤꯕ ꯇꯣꯁꯀꯥ ꯌꯨ ꯃꯤꯁꯥꯏꯜ ꯑꯃ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯤꯇꯤ ꯗꯣꯅꯦꯠꯁꯀꯤ ꯃꯌꯥꯏꯗ ꯃꯣꯁꯀꯣꯅ ꯁꯧꯒꯠꯄ ꯁꯦꯄꯔꯦꯇꯤꯁꯁꯤꯡꯅ ꯀꯥꯞꯊꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ ꯑꯗꯨꯒꯤ ꯃꯆꯦꯁꯤꯡꯅ ꯄꯥꯟꯕꯗ ꯁꯦꯄꯔꯦꯇꯤꯁꯁꯤꯡꯅ ꯄꯥꯏꯔꯤꯕ ꯂꯝꯗꯝ ꯑꯗꯨꯗ ꯃꯤꯑꯣꯏ 18 ꯁꯤꯈꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯦꯇꯦꯛ ꯑꯗꯨ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯃꯣꯁꯀꯣꯅ ꯍꯥꯏꯈꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯇꯦꯟꯇꯛꯄ ꯄꯥꯎ ꯑꯃꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯅ ꯔꯁꯤꯌꯟ ꯇ꯭ꯔꯨꯞꯁꯤꯡ ꯁꯔꯦꯟꯗꯔ ꯇꯧꯅꯕ ꯈꯟꯈ꯭ꯔꯦ ꯆꯦꯆꯦꯅꯤꯌꯥꯒ ꯂꯥꯟ ꯆꯠꯊꯈꯤꯕꯗ ꯁꯤꯈꯤꯕ ꯔꯁꯤꯌꯥꯒꯤ ꯂꯟꯃꯤꯒꯤ ꯃꯁꯤꯡꯗꯒꯤ ꯌꯨꯀ꯭ꯔꯦꯟꯗ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯁꯤꯈꯤꯕ ꯔꯁꯤꯌꯥꯒꯤ ꯃꯁꯤꯡꯅ ꯍꯦꯜꯂꯦ ꯃꯔꯝ ꯑꯗꯨꯅ ꯔꯁꯤꯌꯥꯒꯤ ꯂꯟꯃꯤꯁꯤꯡ ꯑꯁꯤ ꯁꯔꯦꯟꯗꯔ ꯇꯧꯅꯅꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯇꯤꯚꯤꯗ ꯄꯤꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤꯕꯗꯤ ꯂꯥꯟ ꯁꯣꯛꯅꯕꯅꯗꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯑꯃꯠꯇ ꯄꯤꯔꯛꯂꯣꯏ ꯍꯥꯏꯕꯁꯤ ꯔꯁꯤꯌꯥꯒꯤ ꯂꯟꯃꯤꯁꯤꯡꯅ ꯚꯥꯞ ꯇꯥꯐꯝ ꯊꯣꯛꯏ ꯁꯔꯦꯟꯗꯔ ꯇꯧꯔꯕ ꯔꯁꯤꯌꯥꯒꯤ ꯂꯟꯃꯤꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝ ꯑꯃꯒꯨꯝ ꯅꯤꯡꯊꯤꯖꯅ ꯇ꯭ꯔꯤꯠ ꯇꯧꯒꯅꯤ ꯑꯃꯁꯨꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯒꯤ ꯋꯥꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯔꯁꯤꯌꯟ ꯁ꯭ꯇꯦꯠ ꯇꯤꯚꯤ ꯅ꯭ꯌꯨꯁꯄꯨ ꯁꯟꯗꯣꯛꯄꯗ ꯑꯀꯥꯏꯕ ꯊꯣꯛꯍꯟꯈꯤꯕ ꯃꯦꯔꯤꯅꯥ ꯑꯣꯞꯁꯤꯌꯥ ꯀꯣꯕꯥꯕꯨ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯇꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯋꯥꯐꯝ ꯁꯟꯗꯣꯛꯂꯤꯕ ꯔꯁꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯔꯛꯇ ꯅꯦꯒꯣꯁꯤꯌꯦꯁꯟ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ ꯃꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯨ ꯅꯤꯡꯊꯤꯖꯅ ꯈꯨꯃꯥꯡ ꯌꯥꯡꯁꯤꯟꯅ ꯆꯪꯁꯤꯟꯕ ꯉꯝꯂꯤ ꯌꯨꯀꯦꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯣꯔꯤꯁ ꯖꯣꯟꯁꯟꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯈꯤꯕ ꯃꯇꯝꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯤꯗꯔ ꯑꯁꯤꯅ ꯅꯦꯇꯣꯕꯨ ꯅꯣ ꯐ꯭ꯂꯥꯏ ꯖꯣꯟ ꯊꯝꯕꯤꯌꯨ ꯌꯥꯈꯤꯗꯕꯒꯤꯗꯃꯛꯇ ꯁꯥꯎꯅꯤꯡꯕ ꯐꯣꯡꯗꯣꯛꯈꯤ ꯅꯦꯇꯣ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯦꯂꯥꯏꯌꯦꯟꯁꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯦꯂꯥꯏꯌꯦꯟꯁ ꯑꯁꯤꯒꯤ ꯃꯦꯝꯕꯔ ꯈꯔꯅꯗꯤ ꯔꯁꯤꯌꯟ ꯑꯦꯒ꯭ꯔꯦꯁꯟ ꯑꯁꯤꯗ ꯄꯪꯊꯅꯕ ꯌꯥꯎꯔꯦ ꯑꯃꯁꯨꯡ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯗꯥꯁꯤꯜꯂꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯔꯣꯄꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯊꯣꯛꯂꯦ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯑꯍꯨꯝꯁꯨꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ